ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ. ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯃꯆꯥꯅꯨꯄꯥ 8 ꯄꯣꯛꯂꯝꯕ ꯑꯣꯏꯔꯦ. ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯂꯩꯇ ꯂꯥꯏꯔꯅ ꯀꯟꯃꯟꯕꯅ ꯃꯆꯥ 8 ꯑꯁꯤ ꯅꯣꯡꯃꯗ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯝꯗꯦ. ꯂꯩꯇ ꯂꯥꯏꯔꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯎꯃꯪꯗ ꯊꯥꯗꯣꯛꯂꯨꯔꯁꯤ ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯑꯣꯏꯔꯦ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯃꯪꯗ ꯊꯥꯗꯣꯛꯎꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ. ꯅꯣꯡꯃ ꯃꯃꯥꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯇꯟ 8 ꯍꯧꯔꯒ ꯄꯤꯔꯦ. ꯑꯗꯨꯒ ꯃꯄꯥꯅ ꯃꯆꯥꯁꯤꯡ ꯑꯁꯤꯗ "ꯏꯆꯥꯆꯥ, ꯉꯁꯤꯗꯤ ꯏꯄꯥꯒ ꯎꯃꯪꯗ ꯆꯠꯇꯨꯅ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯃ ꯇꯥꯅ ꯄꯨꯔꯛꯂꯦ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ. ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯎꯃꯪꯂꯣꯝꯗ ꯄꯨꯔꯛꯄꯗ ꯂꯝꯕꯤ ꯃꯥꯡꯈꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯇꯜ ꯑꯗꯨ ꯆꯥꯊꯣꯛꯇꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯔꯝꯃꯤ. ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯆꯥ, ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ, ꯏꯄꯥ ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯂꯨꯒꯦ" ꯍꯥꯏꯔꯒ ꯃꯄꯥ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ. ꯃꯄꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯨꯝ ꯉꯥꯏꯕꯗ ꯃꯄꯥꯗꯣ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯉꯥꯡ 8 ꯑꯗꯨ ꯎꯃꯪꯗꯨꯗ ꯂꯝꯃꯨꯛꯅꯔꯦ. ꯏꯇꯣꯟ ꯇꯣꯟꯕ ꯑꯉꯥꯡ ꯑꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯥꯗꯔꯝꯕ ꯇꯟ ꯃꯆꯦꯠꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯝꯃꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ मुरुम मुरुम ꯁꯣꯟꯅꯩ. ꯀꯝꯗꯧꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯉꯝꯂꯤꯕꯅꯣ? ꯂꯩꯇ ꯂꯥꯏꯔꯅ ꯀꯟꯃꯟꯕꯅ ꯃꯆꯥꯁꯤꯡ ꯑꯗꯣ ꯎꯃꯪꯗ ꯍꯨꯟꯇꯣꯛꯂꯨꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯀꯧꯕꯅꯤꯅ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯐꯥꯎꯔꯤꯕꯅꯤ. "ꯐꯔꯦ ꯐꯔꯦ ꯏꯆꯥꯆꯥ, ꯅꯈꯣꯏ ꯍꯜꯂꯛꯂꯕꯅꯤꯅ ꯅꯈꯣꯏ ꯃꯌꯥꯝ ꯄꯣꯊꯥꯔꯣ" ꯍꯥꯏꯗꯅ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯨꯝꯍꯟꯈꯤꯔꯝꯃꯤ. ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯄꯥ, ꯅꯪ ꯍꯌꯦꯡꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯈꯔ ꯍꯦꯟꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯍꯨꯟꯗꯣꯛꯂꯨꯆꯣ" ꯍꯥꯏꯗꯅ ꯃꯃꯥ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯃꯃꯥꯅ ꯇꯟ 8 ꯍꯧꯕꯤꯔꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯑꯃꯨꯛ ꯊꯥꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯗꯨꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯝꯕꯤꯗ ꯇꯟ ꯃꯆꯦꯠ ꯃꯆꯦꯠ ꯑꯗꯨꯝ ꯊꯥꯗꯔꯝꯃꯤ. ꯎꯃꯪ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯄꯥꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯑꯉꯥꯡ ꯑꯇꯣꯟꯕꯗꯨꯅ ꯊꯥꯗꯔꯝꯕ ꯇꯟ ꯑꯗꯣ ꯎꯃꯪꯗ ꯂꯩꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤꯗꯨꯅ ꯇꯟ ꯃꯆꯦꯠ ꯑꯗꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯝꯃꯨꯛꯅꯔꯦ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤ ꯈꯪꯗ꯭ꯔꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯔꯥꯞꯄꯗ ꯃꯩꯉꯥꯟ ꯑꯃ ꯎꯔꯦ. ꯃꯩꯉꯥꯟ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ 8 ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯌꯨꯝ ꯑꯃ ꯍꯦꯛ ꯊꯦꯡꯅꯔꯦ. ꯌꯨꯝ ꯑꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ?" ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ. ꯑꯉꯥꯡ ꯑꯇꯣꯝꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯒꯗꯤ ꯉꯁꯤꯇꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯈꯔ ꯑꯃꯨꯛꯇ ꯂꯩꯖꯈꯤꯒꯦ. ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ" ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯇꯣꯝꯕꯗꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯌꯥꯅꯤ ꯌꯥꯅꯤ, ꯅꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯦꯛꯆꯈ꯭ꯔꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯑꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ. ꯏꯃꯨꯡ ꯑꯗꯨ ꯃꯩ ꯅꯤꯡꯊꯤꯅ ꯊꯥꯜꯂꯝꯗꯦ. ꯊꯥꯎꯃꯩꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯇꯧꯕ ꯃꯉꯥꯜꯗ ꯃꯆꯤन ꯃꯅꯥꯎ 8 ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯩ ꯑꯗꯣ ꯃꯝꯃꯟꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯐꯖꯅꯗꯤ ꯎꯔꯝꯗꯦ. ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯇꯨꯝꯅꯕ ꯐꯃꯨꯡ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯍꯤꯞꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯌꯥꯟꯕ ꯁꯎꯟꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯜꯂꯝꯃꯤ. ꯐꯨꯔꯤꯠ ꯑꯗꯣ ꯍꯦꯛ ꯂꯤꯠꯁꯤꯟꯕꯒ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏ. ꯃꯃꯩꯊꯪꯗ ꯅꯨꯄꯤ ꯑꯗꯨ ꯑꯆꯧꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯂꯝꯂꯒ ꯄꯥꯏꯊꯣꯛꯈ꯭ꯔꯦ.
Nupi adu kanasu nate umang aduda laiba hingchabi ama oirami. Imung aduda hingchabi adugi macha taret amashu tumlami. Hingchabigi macha taret adu makokta luhuk macha amamamsu ublami. Machin manaw taret adugi khwaidagi iton tonba nupa macha adudi ngasa imung dehek changlakpadagi hauna lay laydana kuyeng yengduna layrami. Makhoi taresu hingchabigi macha sing aduna hiplibadugi manakta hipthari. Machin manaw taruk adudi koina lamsang chatlubagi wabana hek tabaga tumthakri. Adubu iton tonba nupa macha adudi tumba yaramde. Imung adugi kachin koya sum yenglakpada migi sagi saru sayang ngakta taduna laybadu ure. Maduda nupa macha aduna khangle makoina lekliba yumdu hingchabigi yumni haiba. Angang iton tonbaduna phuk hagolaklaga tumduna layriba hingchabi macha singi makokta upliba luhup taret ado tapna tapna lauthoi. Aduga hingchabi macha sing aduna ublamba luhup taret adu mahaki mayamba taruk aduda upsinbire. Aduga mahak masasu luhuk macha ama upsili. Asum tauna nupa macha aduna mayamba singda hingchabi macha sing aduna ublamba luhuptu upsinbiraba matung mahak sutum thakre. Ngayhak layraga hingchabi adu ngrang ngangduna pairakle. Mayum hek yaubaga mahak nalilakpa puritu lauthokle aduga phaklangda yansili. Mamli tauba thangmaigi mangal aduda hingchabi aduna angang sing adugi makokto maba hauraklammi. Luhup uptaba makhoi taret adu amamamta mangak laithiaga hingchabi aduna hatokre. Mahak na hatlibado magi macha singduni haibadi hingchabi aduna khanglamde. Asumna hingchabi macha sing adu hingchabi aduna mangak metuna hatoklaga mapanda puthokre. Ngayhak layraga magi tumphamda changduna hingchabi adu tumthakre. Ngayhak laybaga nakhokpagi makhol tare hingchabi adu tumthakre khangladuna manaw nupa iton tonbado hagotlaga mayamba taruk adu lona haudoklami. Aduga sumna hairami. Iyamba sa mafam asida aikoi panthaduna layba yade. Aikoina layriba yum ase hingchabigi yumni. Aikoina mafam sida kuina layrabadi aikoi khudongthiba soidana nanglagani. Hingchabi asina tumtharingaida aikoi haugatuna chelhaurasi. Manaw nupa iton tonbaduna mayamba singduda adumna hairami. Manaw nupa iton tonbaduna hairiba wadu tabada mayamba sing ado kibana loire. Amadi makhoi haugatlaktuna imung adugi mapanda thoklaami. Mayamba sing aduna mapanda thokrabada iton tonba manaw nupa aduna hingchabigi phaklangda yanduna layriba saungi purit ado yanduna puthorakle. Aduga mapanda hek thoklakpaga purit adu mahakna lisilami. Purit ado hek lisinbaga magi masadu khangwang wangkhatlami. Purit adugi mitrangi pambaina mayamba taruk adu hena saphagadaba ching amada purakle. Talak asida hingchabi adu mikap thoklaami. Hingchabi aduna sum yenglakpada ngasai mana hatluriba angangsing ado magi macha ngakta oiramle. Hingchabi aduna mana hatluriba angangsing adu magi macha ngaktani khanglakpada hingchabi adu yamna saurami. Amadi ngasai lakhiba angangsing ado layribra haina yenglakpada atopa angangsing adu amata layramdre. Hingchabi aduna thinthaba tauda makhoina chatkiba maikai adomda tanarakle. Hingchabi adu mitrangi furit adu litrabanina hena yangna chenbasu ngamdraba oire. Asumna hingchabi aduna leptana angangsing adugi khonguliraklammi. Mamaida angangsing aduna chingdong amagi matonda lotuna laybadu hingchabi aduna urami. Phare nakhoi ngasidi aina lemna thakharoi haiduna angangsing aduna layriba chingdonggi maton tamna hingchabi adu kakhatlami. Asumna hingchabi aduna chingdonggi maton tamna shum karakpaduda angang atonbaduna asumna hairaklammi. Tada nakhoi mayam sangdana nung thadaro hingchabi asi aikhoina layriba chingdong asi tamna kakhalakle. Manaw nupa iton tonbaduna adumna laurakpaduda mayamba adusu chingdongdagi nung mayam ama hingchabi adu tamna intharaklammi. Nung mayam aduna nanbada hingchabi adu siri. Asumna hingchabigi haksang ado chingmaiduda taduna layhaurami. Hingchabi adu hatlaba matungda makhoi machin manaw taret adu hingchabi aduna lelamba mitrangi purit adugi pambaina awang thangbaromda laktuna
ꯀꯣꯅꯨꯡ ꯑꯃꯗ ꯍꯦꯛ ꯊꯨꯡꯂꯨꯔꯦ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯗ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯔꯤꯕꯒꯤ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯈꯨꯜꯒꯤ ꯃꯤ ꯑꯃꯃꯝ ꯅꯨꯡꯇꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯝꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 7ꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ, ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯆꯤꯟ ꯃꯅꯥꯎ 7ꯇ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯧꯅ ꯑꯍꯦꯟꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 7ꯇꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯂꯧꯕꯤꯔꯨꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯤ 10 ꯁꯧꯒꯠꯄ ꯉꯝꯃꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯁꯨ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯒꯤ ꯃꯄꯥꯜꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯃꯨ, ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫